Marupsing, ngasidi nangonda yauduna leibada kanadaba, nangi punsibu manghangadaba, fattaba habit taramari, share tokjake. Habit sing dugi manungda, ama kaktang oirabasu, nangonda chain matamda, nangi punsida, ningamdaba kaya tokhanduna, nangbu mai pakwangamaloi. Aduna, habit amata lemna thaganu. Madu singdu, semda u amadi, nangi punsibu lana satkadabadagi, kalhauna bohono. Number 1. Procrastination. Aikoi kudingna nungtigi punsida procrastinate tawagi experience thengni. Masi normal ni. Maramdi aikoi kudingmak miyoibani. Robot ama natte. Karigumada aikoi narakpa yawi. Aikoi gi wakal amadi hakchangna pothaba pami. Natraga karigumada aikoi gi thabaktu matungda tawbana achumba oigani khanba matangsu yawi. Adubu madu singdu hapta amagi manungda amuk anirak tawbadi normal ni. Adubu procrastination du miyoi kharagi oinadi nungtigi tawba habit ama oirai. Productive over mio singna step matang lokatuna fazaraba future amagi damak changshili atopadana mahaki dreams amadi growth pu hayengi thamduna masagi goal du mahak masadagi lapthok halli aduna nangi punsi du mai pakning bataragadi nangi thabak singdo hojingmak tawba tammu. Number 2. Telling people about your goal instead of just doing it. Aikoi ngang thokiba wahai amadi doktorakliba thabaktu chanari khudingi aikoi gi punsida afaba oirei. Adubu thabak tu tawgani haiba so tamak tawba thabak oina di pangthokdaba action faking habasidi social media gi matam sida yamna line thoi masigi problem si naha singda yamna toina thokpa thabak ni masina online amadi offline gi miyoi singda ai masi tawgani madu tawgani haiba wahai si haina bohonai adubu asengbadi nini humni leptana tawi miyoi singda uthoi aduga tapna hana gi routine da amuk halai. Marupsing research singna so tawi madudi mayamda nangi goal du haidokbana madu fangbagi chance hanthahalli maramdi miyamda madu haibana aikoina goal du hana phanglabagum phawhalli maramsina nangi nasa manungda lairiba nangi goal du phangningbagi motivation du hanthahalli masi psychological fact amani. Number 3. Unable to quit addiction. Masigi wafamsi aikoi ayamana khangi madudi addiction amabu thadoknaba honaba habisi araiba ama natte. Aikoi khalli isana pamlagadi aigi addiction du line thadokpa ngami adubu masi oithoktabani maramdi addiction habisi escapism gi mawngda thabak tawi habadi nangna addict oiriba posaktuna nangi awaba punsi du na thainaba lambi amagum mathau tawi masi tawringaida nangi stress hanthahalli nungaiba hengat halli aduna madu hek tawbada line nungaiba pohalli madu thadoklaga karigi hard work tawgadawribanu dreams amadi goals ta thabak tawgadawribanu punsi amadi isabu serious oina khanduna boring chuba posingdu karigi tawgadawribanu addiction gi wakalda miyoisingna makoigi punsi makoigi thabak amadi relationship asina jingba manghalli aduga madugi addiction duna nahaki punsi du pungmang mangdri fawba tawduna lay aduna madu thadokpa natraga thadokta habasi nangi choice ni. Number 4. Perfectionism. Theoretical physicist Stephen Hawking na hari universe ki basic rule amadi posak amata perfect oide habisini. Perfection habisi laitaba posak amani. Imperfection yaudana nang amadi aisu lairamdaba yai. Marupsing miyoisingna asoiba tawgani kibana makoi gi thabak singdu matam chana howba ngamande. Perfect oinaba matam manghandaba posak amata malemda laite. Perfect oibada pamba miyoisingna posak amabu perfect oinaba perfect moment amadi perfect time bu ngaiduna punsibu manghalli adubu perfect haiba posak amata malemda laite. Nangna perfectionist artist ki masterpiece ta su kari chithari maduda kari hena fajan ba yare habdu soidana khangani aduna perfect oiba nataba action lokhatpada focus tau. Number 5. Comparing yourself with others. Marupsing Jordan Peterson gi life-changing quote amalai. Don't compare yourself with other people. Compare yourself with who you were yesterday. Habadi nangna atopa amataga compare tawganu. Adubu hojik oiriba nangna saga ngarang oikhiba nanga compare taw. Nangi haukhibada kari oirami. Hojikna kari oiri. Nangi past tagi kyam improve oire past tagi hantharabra habadu yangsingadabani. Nangna sada focus taw aduga improve ohalu. Nangna social media da miyoisingi fake lifestyle yengduna nangi punsi amadi nasabu compare tawduna wakhal nungaitaba fawganu. Nangse miyoi amataga manade nangi hanagi nasaga hojik lairibadugasu manade. Number 6. Blaming instead of taking responsibility. Khwaidagi laiba thabakti nangi asoiba amadi aruba thabak singidamak atopabu daita lohunba atopada thangjinmani. Aikhoina aikhoigi parents aikhoigi haurakpham society bu hongdokpa habasi aikhoigi khutta laite. Adubu chawraklaba matamdadi isana isagi lambi semjaba ngami. Nangse lairaba imung amada poklamba yai nangbu otpiramba yai masigi maramna nangna nangi opportunity amadi growth phangdaba yai.
nangi parents, partners, friends sing phatte khalamba yai. Punamak oisinu nangi khutta choice ani leigani. Nangi punsina nangbu control tawhanba natraga nang nasana nasagi punsibu responsibility lawjaduna nangi punsidu control tawjaba. Number 7. What other will think of you? Asengbadadi miyoibasi miya marakta hingba hainaba jiba makhalamani. Masigidamak atopagi wakalonbu khangdoknaba amadi isagi wakalonbu atopada connect tawnaba aikhoigi brain si wire tawrai. Maramsina aikhoina asigumasi khanduna talai madudi miyoisingna aigi maramda kari khankini mahangna aibu accept tawgadra natraga tawroidra amadi masigumba wakhalsina aikhoigi personal life tagi hauna aikhoigi professional life tasu affect tawi. Masigi maramna miyoi kharana masagi apambadu nathairaga atopa miyoisingna haraugadaba thabaksing tawnaba honai. Adubu maduna hakna sanate society gi maruk mapangsingi amadi imung manunggi miyoisingna kari khankini amadi kari hairakani haibagi wakhalda nangi punsidu manghal loidabani. Nasana pamjaba thabaktu tawbana nangi tungi punsida ningamdaba punsidagi kanba ngamgani. Maramsina miyoisingi nattaba nangna kari pami haiba nangi pukcheldu khangna thabak tawba tammu. Number 8. Bad eating habit. Jinjak habisi aikhoigi haksangi fuel amagomna thabak tawi. Aikhoigi hakchangbu sakti pisinduna numit chupa thabak tawba ngamhalli. Adubu madugi fuel du fataba quality oiragadi maduda fangliba adugomna aikhoigi haksangdasu fataba result fangani. Afaba fuel habisi afaba jinjak haibani. Maduna nangi haksangbu fajana mathau tawhangani. Bad fuel habisi junk food asina chingba masina haksang phahandaba overweight ohenba bad mental health asigumba problem sing thohali. Nangi fuel du fattaba oiragadi nangi haksangna karamna mathau chumna tawgani. Aduna matam khara healthy oiba chinjak chaduna yengu khenabadu nangna sana khangjaba ngamgani. Number 9. Sedentary lifestyle. History gi matungina aikhoina khangba ngami madudi aikhoi miyoibase numit chupa chattuna hinglai. Miyoy amana nongmada chawrakna kilometer 7 makhai chatli. Adubu matam amadi aikhoi miyoibasu ahongba lagle. Hena comfort oibagi wakalda miyoisingna mafam amada phamduna amadi hiptuna laithokpagi habit leirei. Masigi maramna aikhoigi body da awaba hanthali haksang choktahande aduga tumningbasu laina fawhande. Aduna sedentary lifestyle na aikhoigi physical health, mental health amadi tumbada akaiba thohalli. Masigi maramna nangi punsida akaiba kaya ama lahalli. Maramsina nangi punsidu productive oiba punsida hingningba taragadi nangna matam pummada active oina lainaba honagadabani. Number 10. Living in the past. Aikhoigi haukhiba punsina aikhoigi lausing amadi personality bu sembirai. Adubu masigi haukhiba punsida aikhoigi wakhalna hanjin changchinduna aikhoi isabu awaba fokhannaba honai. Masina aikhoigi present moment pu lamna laheli amadi punsi chupa manglomda changchinbada apanba oheli. Haukiba matamgi maramda khanduna talaibana wakhalbu tumhandaba anxiety phawanba si aikhoigi mental amadi physical animaki afaba natte. Haukiba matambuda khanduna leiba miyoiduna karamna lakadaba punsigi wakhal khanma ngamgani. Adugi mahutta nangi past ki experiencing amadi knowledge sing punsinduna future gi planning tawbu mathau tai. Aduga 100% present moment ta hingba tammu. Number 11. Confusing the term busy with productive. Aikhoigi ayuk nungthil numidangi matam amadi suti da faw thabak chilhanba yawa posak kaya ama lei. Adubu posak khudingmaktu important oibra madu asengmada afaba result oirakpa yahangadra maduna aikhoibu busy ohennaba khaktagira haibadu khangdokpa mathau tai. Nangna pung kaya thabak suduna honai nangna thabak kaya tawi haibadugana nangi kayam progress lei haibadu onba yade. Nangi punsidu kayam progress laire habsidi nangna high priority oiba thabaktu full focus amadi concentration ga loinana productive oina tawi habadugi matung illi. Aduna nangbu busy ohenba khak nattaba nangonda kanaba phanghangadaba amadi nangbu productive ohengadaba thabak singdu tauna bhono. Number 12. Hatred and jealousy. Karigumba aikhoigi ifamda laitaba posak ama atopagi mafamda leiba yawi madugumba isana pamba pot singdu isagi su lairagadi nungai ni khalli. Aduga fataba miyoisingge oinadi masigi phibamsi kalakpa amadi yengthiba pokhannaba lambi amani. Masiguma fataba wakhalsi aikhoigi isa manungdagi loishingadabani. Adubu miyoi ayambadi kalakpa amadi nungsidaba fawi habsi accept tawba ngamjade. Adubu nangna 1% oirabasu kalakpa amadi nungsidaba fawragadi madu lepu madugi psychology du khangnaba honau amadi manglomda changsillu. Nasagi mapangi posak nattaba nasagi manungda leiriba hiramsingda improve oinaba honau. Number 13. Careless nature. Hiram khudingbu lusinna lawdaba habisi afaba wakhalon amani. Adubu isabu amadi isagi punsibu serious oina khandaba masigi maramda care lawdaba habisina nangbu ngasi yamna nungai halamba yai. Adubu sangna chalakpa lambida maduna problem kaya ama ohelei.
Mio Yamaki personality, Mahaki habits, Amadi, daily rotina, Mahaki Ponsidu, Karai the Yogani Habadu, Takpangami, Aduna, Nangi Polam sing Amadi, Nangi Rumdu, Pungchai Sairaba, Nangi project singdu, Matam Chana Loshindraba, Tabakamatam Chana Chatpangamdraba, Masina Nangsa, Yana careless over Mio Yamani Habadu, Sotawi, Aduna, Nangi Amadi, Nangi Ponsigi Maramda, serious or in a low batam gatamani. Number 14. Choosing short-term pleasure over long-term goal. Nangi punsibu mai pakhan ba yaba karigumba ama achieve taunaba consistent oiba amadi leptana honaba changi adubu aikhoigi future goal gi honaba matamda khudakta karigumba result amata phangde mioi khudinga line tawu thabakti atenba matamda result phangba thabaktuni maramdi nangna nangi punsi amadi nangbu long term da imagine tawba ngamde ngai haki nungaibana maram oiraga aikhoina long term goals dagi lapthokna ba honai adubu nangna nangi punsidu success oinaba chance kayam lairi habadu khangba taragadi nangna nangi goal da ena mai onsilakani aduna nangi daily routine da nangi short term activity kayam tawi habadu khangdo u amadi karamba thabakna nangi long term da nungai hangani habadu khangdoklaga thabak tauna ba hono aduna video se nungai khallagadi like tawiu channel se subscribe tawiu mathang da su kana video sing thagalakta chitadana ba bell notification on tabu kawiyanu. Thank you for watching.